Amamba atiyada thazamana makafana thoklabaso mafamdadi thasi onkre mengna phazariba thado phazau haiba yakhidre pendaba kaya ama thazama hakki mafamda tamlubana thazama hakki paukhum leitana tuminna leibani wahang hangliba mahakna langadawribra natraga thazama hakna khumningdabagini haisira hangjaki thazama hakda nungtigi wahang kaya haijaki mafamda aigi awabase amukta ko khanbiyu haina adubu tabide ubide mitangbi onkre thajama hakso mekiras ngasidi kaple tashengna kaple khamjiluba yadre monica kapli tawduna yambong ai lankre ai mabo awaba chaina mafamda piningde mana nungtigi aibu kawduna kapase ai taba ngamdi mapan thongda khonjel thokdana kaplasu thamoidadi mikop khuding aibu kawri ai ining tamna leiba ngamdi aduna aina mabu inakta lengdana thamningbagini ai lankre yambong ai lankre kaplambado nokmi toba mai thongda muk olai aduga madangama magi matamdu yawraklaga ai laage ai magi manakta shoidana mabu lobalake mawaba yade ai leiri haiduna yambong nakita pauzin biyo yambong tamchada amuk daibiyo wahai se hairaga mitmangda leplamba monica do mami samkre mekiras ngai hak makokdo oyet leiduna yengi aduga makhada kunthaduna mamaido makhada haifet non thaduna floor duda makhotuna pendana hanjin chujinjai aina lanbani pumna makya horakfam aina laithokluba mikop kharada mabu taibang sidagi sheduna pokibani ai lale abem ai lale yambong lale nang ibung gakbira roidro mekiras ki matawdu ubada leramliba miyoi singdo tingak yengduna lei adubo marak thajillude adumak tumin yengduna leine mekiras ngai hak adumna lei aduga fuk hawgatlaga sinthoibana leiriba room aduda changlai aduga famduna leiriba sinthoibagi manakta changlaktuna mang oirap leplaga lei aduga tablapna Sinthoiba manglaga lerambado khonjal duda gyan khangta tarakpagum tawi kedore wahang do nari aina hangadabani kedorage kai wahang nangarang kedoi Sinthoiba khumlakte tumin lei mekiras wadu makha adumak taraduna Sinthoi aina ise tadro nangbo tai ngarang nang kaidogi kaino ngaitaba thabak tawi kanana kai hairage Sinthoiba mekiras ta haifet yenglai aduga kaishu tawde haibagi mawongda mangakto hairai mekiras tapna Sinthoibagi nakanda famthai aduga Sinthoibada yenglaga nangna fauriba chainado aishu khangi Sinthoi punsi haibasi singaktani kanamtana ngasi kari thokani hayeng kari thokani haiba khangba ngamla wakhalda kharashu kauthokpadam chatkri madi nungaina taibanggi awaba singse thanamlaga madi chatkrabani hala aroidaba mahakki du maksum ninda tawduna phamlaga leibana gai kanani Sinthoiba mekiras ki waduda haifet nokfet tawduna nungaite do ma nungaina leite nungtigi wahaido haina kapningbado haifet phazinduna makhadare nungtigi higi nakta laktuna ma higi famda wai mabu mafamdudagi lauthokpiyo haina tatana ningai hori daw ningai chawbi ne madu higi ningai chawbi mayam waramani mata singna waramani hai kangi magi chainado isada chainado ishu pangi wadu mapung phana loishan bangam dresin thoiba tumina muk leikre mekiras matawdu ubada nungaitaba phawi kari tawdoino haiba masu khangde matangduda nupa oibana mi themba so haitabani adumak phamlaga kaptuna leiriba sinthoibada yenglaga leiba khaktangni wahai ama hairuraga hena nungai roidra khalakpada haifam khangda adumak tumina leikhe asumna ngaihak anido amuk tumin leinei
ꯑꯗꯨꯕꯨ ꯑꯆꯤꯛꯄꯗꯣ ꯃꯦꯀꯤꯔꯁꯅ ꯊꯨꯒꯥꯏꯔꯦ꯫ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯩ ꯄꯥꯎ? ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯀꯤꯔꯁ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯦꯕꯜꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞꯇꯨ ꯄꯨꯗꯨꯅ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯤꯟꯊꯣꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯨꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯧꯔꯤꯕ ꯃꯇꯧꯗꯣ꯫ ꯃꯦꯀꯤꯔꯁ ꯂꯦꯞꯇꯣꯞꯇꯨ ꯄꯨꯔꯛꯂꯒ ꯁꯥꯏꯠ ꯇꯦꯕꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯂꯦꯞꯇꯣꯞꯇꯨ ꯊꯝꯃꯤ, ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯂꯧꯊꯣꯛꯂꯒ ꯂꯦꯞꯇꯣꯞꯇꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯌꯣꯠ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯀꯣꯟꯅꯊꯪꯗ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯁꯤꯟꯊꯣꯏꯕ ꯃꯨꯟꯅ ꯐꯣꯇꯣꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯅꯥꯅꯣ? ꯄ꯭ꯔꯨꯐꯅꯤ꯫ ꯄ꯭ꯔꯨꯐ ꯐꯪꯕ ꯍꯧꯔꯕꯅꯤ꯫ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯍꯟꯗꯛꯇꯤ꯫ ꯐꯣꯇꯣꯁꯤꯗꯪꯅ ꯌꯥꯔꯗ꯭ꯔꯥꯅꯦ? ꯌꯥꯔꯣꯏ ꯈꯪꯉꯤ꯫ ꯚꯤꯗꯤꯑꯣꯁꯨ ꯂꯩ꯫ ꯁꯤ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯇ ꯆꯪꯗꯨꯅ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣꯗꯨꯗ꯫ ꯁꯤꯟꯊꯣꯏꯕ ꯍꯥꯏꯐꯦꯠ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯌꯥꯔꯦꯅꯦ, ꯆꯤꯡꯅꯕ ꯂꯩꯇꯅ꯫ ꯌꯥꯔꯦ, ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯐꯖꯅ ꯊꯝꯖꯤꯜꯂꯣ, ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯁꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯤꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯒꯦ꯫ ꯁꯤꯟꯊꯣꯏꯕꯅ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ꯫ ꯃꯦꯀꯤꯔꯁ ꯁꯤꯟꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯀꯩ ꯋꯥꯔꯤꯅꯣ? ꯔꯥꯖꯀꯤ꯫ ꯃꯦꯀꯤꯔꯁ ꯋꯥꯍꯩꯗꯨꯗ ꯉꯛꯂꯞꯅ ꯔꯥꯖꯀꯤ ꯀꯩ ꯄꯥꯎ? ꯔꯥꯖꯀꯤ ꯀꯦꯁꯇꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯁ ꯊꯧꯋꯥꯁꯥꯗ ꯋꯥꯔꯝꯃꯅꯤ ꯃꯣꯏꯁꯨ꯫ ꯗꯔꯀꯥꯔ ꯊꯣꯏꯅ ꯇꯥꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯕꯨ ꯃꯦꯀꯤ, ꯀꯦꯁꯁꯤ ꯀ꯭ꯂꯣꯖ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯑꯩ ꯈꯪꯉꯤ꯫ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯝꯒꯅꯤ꯫ ꯃꯅꯤ ꯇꯣꯝꯕꯅ ꯄꯥꯏꯕ ꯀꯦꯁ ꯏꯔꯥꯏ ꯂꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ꯭ꯔꯅꯦ? ꯅꯪꯁꯨ ꯈꯜꯂꯨꯅꯦ꯫ ꯃꯦꯀꯤꯔꯁ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯇꯧꯖꯁꯅꯨ꯫ ꯃꯣꯏꯒꯤꯁꯨ ꯃꯣꯏꯅ ꯉꯝꯅꯕ ꯇꯧꯔꯛꯄ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤ꯫ ꯔꯥꯖꯀꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯣꯔꯁ ꯇꯧꯗꯨꯅ ꯅꯝꯗꯅ ꯀꯦꯁ ꯀ꯭ꯂꯣꯖ ꯇꯧꯍꯟꯕ ꯍꯥꯏꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯌꯥꯝ ꯂꯩ꯫ ꯂꯩꯀꯥꯏ ꯃꯤꯅ ꯐꯣꯔꯁ ꯇꯧꯗꯨꯅ ꯀꯦꯁ ꯀ꯭ꯂꯣꯖ ꯇꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕ ꯅꯠꯇꯦꯅꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯗꯣ ꯐꯪꯅꯤꯡꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒꯨꯝꯕ ꯀꯦꯁꯇꯣ ꯇꯔꯥꯏ ꯇꯔꯥꯏ ꯀ꯭ꯂꯣꯖ ꯇꯧꯔꯛꯂꯣꯏ꯫ ꯃꯦꯀꯤꯔꯁ ꯃꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ꯫ ꯁꯤꯟꯊꯣꯏꯕ ꯇꯞꯂꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤ ꯑꯃꯅ ꯐꯣꯔꯁ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯗꯤ ꯃꯈꯣꯏꯗ ꯀꯅꯥꯁꯨ ꯊꯥꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯛꯂꯕ ꯖꯥꯠꯂꯣ? ꯃꯦꯀꯤꯔꯁꯅ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯀꯦꯁ ꯃꯈꯥ ꯆꯠꯊꯔꯛꯂꯗꯤ ꯃꯥꯁꯨ ꯆꯦꯟꯅꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃꯔꯝꯗꯤ ꯍꯧꯔꯛꯂꯤꯕ ꯏꯍꯧꯁꯤ ꯃꯉꯣꯟꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯥ ꯆꯦꯟꯅꯗꯅꯕ ꯍꯥꯏꯗꯨꯅ ꯀꯦꯁꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯛꯄ ꯁꯤꯁꯨ ꯌꯥꯏꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯃꯥ ꯃꯁꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯃꯤꯟꯅ ꯃꯤ ꯊꯥꯗꯨꯅ ꯇꯧꯍꯟꯕ ꯊꯕꯛ꯫ ꯑꯗꯨꯃꯛꯅꯤ꯫ ꯑꯗꯣ ꯃꯔꯣꯟ ꯃꯔꯤ ꯑꯃꯗꯨꯗꯤ ꯃꯅꯤ ꯇꯣꯝꯕꯗ ꯍꯪꯕ ꯌꯥꯅꯤ꯫ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯔꯁꯨ ꯋꯥꯔꯤ ꯑꯃꯗꯤ ꯍꯥꯏꯔꯝꯅꯤ, ꯔꯤꯖꯟꯗꯣ꯫ ꯌꯥꯏꯅꯦ, ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯗꯣꯛꯑꯁꯤ꯫ ꯑꯊꯨꯕꯤꯗ ꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯋꯥꯈꯜ ꯌꯥꯝ ꯊꯥꯗꯁꯤ꯫ ꯔꯥꯖꯀꯤ ꯐꯦꯃꯤꯂꯤꯗ ꯐꯣꯔꯁ ꯑꯃ ꯇꯧꯗꯨꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯂꯦ꯫ ꯑꯣꯀꯦ, ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯜꯂꯛꯀꯦ, ꯁꯣꯏꯗꯕꯤꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯦꯀꯤꯔꯁꯁꯨ ꯍꯜꯂꯛꯑꯦ꯫ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 10 ꯍꯦꯜꯂꯦ꯫ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯦ, ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ, ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯁꯣꯝꯗ ꯊꯣꯏꯁꯅꯥꯁꯨ ꯇꯨꯝꯗꯈꯩ ꯉꯥꯏꯔꯤꯕꯅꯤ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯂꯥꯛꯄꯗꯨꯗ ꯍꯥꯊꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯦꯀꯤꯔꯁ ꯑꯣꯏꯔꯝꯕꯗꯨꯗ ꯐꯅ ꯁꯥꯎꯔꯝꯂꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯦꯝ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛꯇꯒ ꯇꯧꯔꯛꯏ, ꯀꯩ ꯀꯥꯟꯗꯕꯗ, ꯄꯥꯏꯔꯣꯏ ꯑꯝꯇ, ꯅꯨꯡꯁꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯜꯗꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ? ꯉꯝꯂꯣꯏ꯫ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨꯗꯤ ꯑꯔꯨꯕ ꯏꯁꯤꯡ ꯀꯌꯥꯅ ꯆꯥꯝꯂꯁꯨ ꯃꯃꯤ ꯁꯥꯝꯂꯣꯏ, ꯀꯣꯛꯄ ꯅꯥꯏꯔꯣꯏ꯫ ꯆꯤꯟꯕꯥꯜ ꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯤꯛ ꯂꯩꯕ꯭ꯔꯥ? ꯊꯃꯣꯏ ꯃꯥꯅꯗꯤ ꯋꯥꯔꯧꯔꯤ, ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯁꯇꯨ ꯀꯣꯜ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯄꯨꯡꯗꯨ ꯎꯕꯗ ꯇꯨꯝꯂꯝꯂꯅꯤ ꯈꯜꯂꯤ꯫ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯀꯅꯥꯒꯤ ꯇꯦꯛꯁ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯏꯁꯅꯥꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ? ꯀꯗꯥꯏ ꯂꯩꯒꯦ? ꯀꯅꯥ ꯑꯃꯨꯛ ꯎꯅꯔꯨꯔꯒꯦꯕ? ꯃꯦꯀꯤꯔꯁ ꯃꯦꯁꯦꯖꯇꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯁꯨ ꯋꯥꯆꯦꯞꯇ ꯆꯪꯂꯛꯄꯒꯤ
online fat chungthore Mekiras madu ubada reply hange tawrambadu toga call oina tawsele thoishna paide matawdu oinari bani matawdu oinari bani haisira hanba leite Mekiras hanjin parak trifau call du tawi upai leite thoishna call du fat pai khatle matam khangdaba migide ai call pai roi e koi haiba hojik sa tumnarba matamni aduga nangna call tawri ido kaigino Tom me hairaga WhatsApp to online lerakpaduda nga uraisu khangi nang tuma mani haiba thaba ma chalubada thengre WhatsApp changubada online lerambaduda tuma moi khanbagini call tawrapa adu erso hairde marai loire wa loire loide kai hayo haibano mi nangna penaba thengna halaise kai dawra lege kai chatluino hayeng thabak chatoido thawasa dabra aina haire singse nang kashuna chungdabra ba Mekiras nok mi adumaktai ngangla iba wado thoishna wado makha taraduna thawasa dabra ba ina selimyamse nang pam dabro makha ushidra nangisa nateda yari khangi nangido ai nung sidrine heba ise WakhaL du phaman kreda nungside hai khraboibo nungsi haidana wahaina hairaga yaradrane thabak noina utke haiba natro nungsibai natro nangna haiba khudingmak aina yarise Adoisu handa mukti Mekiras to nokningba khangjinba ngamdra male hauna hekta nokthore hoise nangna sauri do ai maram khag aida kem ta hairam dabadudi aido khudakta thaba ama laksilab adugini sinthoi banai haina hairakpagi ngak chatlubani kayam kana ngamdabano kai oina narino pharabo kharade kasham kana dinatida khara phakre o ado kaino maigena sawa bharaba Saude Sawida Saude mi Ado Kaino mai give Hairo o Sana Thoishna kawi Sana kawde Kawning de koidi Sana na oina kawning Thoishna kumde tumin le WhatsApp da text harakpado text nataba audio inamta tharudana Kaino harak toisibo hainingba wa leite amta hek leitabro haisibo leitre phagi nate hairu umi hairo thasu thabalsu loimak phase mari leina deko leina halak toini leina roi hairakise munna tauda tarage thaga thabalga anise kanana phajaba hele thagi su phajaba makhal amane thabalgi su tonganba phajaba amale manaba yar matang matamgi matungin pukning su WakhaL su thamoi su leitaba ngamde kanana oihalino aishu khangde thoishna wada da mamaido ngangsilakpagum tawi taha ai thamage yaroye ai thamage yaroy yaye Maray na timi. Wasi makhang tatajagidana. Hoy. Kanana karigi karamba matamda nangi thamoy hukiba nang khangobra. Miko matam misak khanghodradi lairoidro adu khangdabagini tumina lerise lonthoktabi mago. Nangi hubada aigisu yaugre. Masak khangdaba mana thamoi hugri lamhenwa mana aigi haiba ai oijaramba pumnamaksa loina hugri nungsibi malakpadagi aigi haiba potsakhai magi oigri lamhen mal nungsimale lamhenba nangina tawda aina suk nungsiruri basibu kaigino Nungsiba haiba nungsiba lipunduna punduna thamkre aisune lingot payatre thoishna ikairakla mali wa makha tarakte Mekiras sungai hak tumin le aduba achikpado Mekiras na thugaire sana nungsi haina angdaira udana talle kaiya magun le hange haidorakpa wahi khudingmak magun le tongan ba magun nama
Karamba magun. Kona haige. Kayam kuina ngayo haino. Khangde. Aidi nang nungsibagi siba phau ngamgani kaina yam hainidana. Aidi airo. Tasingna thamoi singna nungsiradi sigadaba nati. Magidama nungsiriba midugidamakta hingadabani. Punsi chupa magidamak haiduna mabu ngakpi senbiduna. Awaba nungaiba pumnamak saruk yaminaraga hingadaba. Matang na matamna yaraktaba matang oirade. Matang matam aina semni. Yaraktaba do aina yani. Yam ngamida. Karangam. Adubudi gangster ni dana. Oini nang. Nungsinaba pumnamak thungnani leite kaina hainadro. Aigidi yaroi thungnadaba. Namdana ina laudoini. Adudani lamhen bhairaktoise. Nungsi minggauni haina yajarage. Thengi tumo hayeng thabak chatoi nadra. Nangbu tumningabo. Hoi. Phare phare. Tumtho. Good night. Nungsibi huranbi. Good night. Lamhen bo. Asumna ani do call thamnakre. Thoishnade adumak tumthakre. Adubo mekiraste. Tumthau haiba yade. Magi tumbagi matam nate. Aduna game shanaduna adumakle. Mathang sanabada last game haina sole ise kuidi kuire. Loishinba ko banaide. Pung manga tagadobagi tauraga leirame. Madu ubada mekiras phone du log tawsilaga tumthaki. Pung taru khare helakpada phone du vibrate lai. Mekiras tumthada ngairibagi phone du hanna yenglude. Hanjin adumak tawre. Tali phone du lamduna paikhatli. Hello. Hosi bhawgatru boysa. Tumda ngairida. Thoishna sorry tawreduna. Nang aina haiba wa khudeng adum sumain doise kaigino. Yare nang khangabane na. Hoi mi hogatlagi Thoishna kisho hairamda koldu tubat kakre. Mekiras pung kya tarage haiduna yengbada taruk makhai tagadabagi tawrami. Ngali haiduna tumsinge tawbani. Adubu yadre. Mitto uisili haibagi wa khakni tumthau haiba yadre. Mekiras kanara roi khalaba male fukhagatuna washroom changduna brush taw thoi loiraga irujulusa thoi. Wardrobe ta changduna dress hechile. Aduga mingsel mamangda amuk changduna haifet amuk yengi. Aduga tablapna. Aise phadi phajabajani. Phajakraba ina tawdoriba thabaksidi thokna chana phatkidreda. Phamungda leiriba phone do lauduna mirror selfie ma tawduna photo nami. Aduga WhatsApp ta changduna Thoishna gi chat ta changduna photo do sat thajile. Aduga all set for your command my boss haina text ama thajile. Asomda Thoishna do notification lakpaduda nakanda leiriba phone do lauraga kanano yengubani. Mekiras oirambaduda nokfet tawna message to pai. Aduga reply mahalle. Good luck. First day da ngausinagano. Duty kau thogane nupi lumba muk chatleramni. Asi haiduna message to reply ma sadhalle. Pung taret makai khare helakpa duwaida Mekiras mayumdagi thoglakduna thabak mafamda chatle. Pung du nangnaba thabak mafamdo kanasu leiramde. Maru oina gate hanglamdre. Mekiras solonduna leiriba gate to photo namlaga Thoishna da thazile. Matam chana chachabani. Thong hangamdre. Matam naina tawse nayo. Thoishna thabak chatpagi dress loishinduna leibani. Message lakpado haifet yengi. Aduga momon noklaga tablap machinda sole. Kamay ngangnani. Lamhen baisini. Asom na masagi thabak singda may onsin na duna laikre. Mekiras upung ani tarakpa duwaida thabak luiraduna office tang hagchangamaga thogle. Mayum hanjinde Roser gi manakta lai. Gari do parking da khamlamlaga manungda changlakpani. Roser makhagi waiting seat to da chuba metlaga famlaga lerambado ubada changsile. Kadaiba nangdi sida. Milayang balagdrabo. Roser Mekiras ta haifet tande mande yengduna. Kaidawre nang nei tha thajada inak sida laisina. Kai thabak leirage. Nang room da changuse. Swai da kya nungaide. Roser hoi haiduna anido mathakta wari sana ka khale. Room gi thongdo hangdoklaga anido changle. Roser na kai chaluino. Thabak going officer natraga mirim gi thabak lo. Natteda ituna mirim oibada paisa phangde ye aduna thabak dawri. Phai hona dawni. Kai company dano. Delivery ni da. Roser ising thaklambadu khanga hai mangda leiriba laptop da ising du kamsili. Okte
Kari khuthak chathak no. Roger Mekirasta ngaklapna fat yenglaga. Kay ba na hujikida? Ok te kari khuthak chathak no haiba. Adu natab. Adugi mamangido. Khangde. Delivery chatle ba nangse? Adusu nangmakna. Ay bu manglo tay banglo. Mekiras Roger gi lukham da haifet thai. Roger lukham do haifet nanduna. Kaino ne ngorbo. Mangnati taibang ne haiba wadu ne. Ina taise. As nungsina ba se sumay nga to bro. Ito kaptum kapningi. Hik. Hindi na nang dia. Nang na sumay na WakhaL tarkani haibadi. Ainy ngasi phaw khalude ko. Hojiksu thajade. Ito nungsibay me aise. Ha nungbu nungsiraba. Adum ngamme koide. Hoi. Athi jum tawle. Horendo akhoi dara kaida no party am tawse. Mani tomba ai ko. Kai party no. Nang thabak chatpairo. Hoi. Phani. Asumna ni do ngai hakwari sanaramlaga Mekiras hankre. Pung taruk tarakpa duaida mani tomba Roger ani do Mekiras ki mayumda lai. Mani tomba di kitang khautak chai. No makhon khara kangkhat na khibaduna. Adubu luna tinabani kainaba yaroi khangbana aduma kashu khandalai. Asumna mamanaba makhoi mari do famlaga wari wadai shanaduna lai. Glasu khara thakpa hauna khrabani. Sinthoiba tanjama yenglaga hairai. Manu. Nang na baiwa case to kumain dogre. Kudore. Sumhang banida. Nangido khara lukibaduda. Mani tomba thokiba wari do khara lidu na khangali. Wari do manna tai nupa ani do. Sinthoiba na. Birani. Mani tomba na. Proof khara phangba horaklaga lep khraba. Pre-plan ni moigido. Mekiras na. Oiramba yai. As kangdreda. Ay mathayam saida. Sinthoiba na. Fangnida. Kishu khalu nuito. Asumna mamanaba makhoi marido ngai hagwari watai sanaduna glass to thangat balepte. Roger ngauri maron fairi isai saklei. Leirami aigi shu thawai dei henba. Gori chumro chumida chumdreda. Mekiras na chumme kanan chumde ai no. Roger do kapli da akhoi hospital dane doctor ba khangsi ai dangai rita. Mekiras kapli ga tawraga. Ida adudi am nugai ti ida. Noi kanada bai mal bagtene. Noi akhoi hum tinababu ai nubi ama bhaw sema ngamdaba. Mani tomba na. Era khoi jamaneda. Kanam kuide. Nubi am bro. Ha. Mekiras na. Aidi koi he. I tu le ye. Roger Mekiras po khangin intoi. Aduga nubi koi ba khoi mar to bunber. Get out. Mekiras khar ngawbaga force to kandrabaso longna haithai. Ngawrabanina nabagi chaina faude thoina dom nokfet ka tawraga le. Aduga khonjel du kalap laure. Nungshibi